World Health Day ga mari lenana lamdam asida mit sokpagi anaba hengalakpadagi amukona support tawduna Imphal East District United Club Organization and Youth Guidance Club amade Ophthalmology Department JNIMS ka khutsamnaduna free CUM distribution of spectacles ki thouram pangthokkhre. Hairiba thouram asing asi Imphal East ki kongba khetri lekai da leiba Youth Guidance Club ka pangthokki. Thouram adagi makha taraduna Amukogi Secretary Oina Ladiba Dr. Norendra Thokchomna Thamlakpa Waroda Mioi Bagi Khwaidagi Maru Oiba Mitki Ana Ayak Amade Nungaitaba Singa Mari Lainana Manipur the Mit Sokpagi Chang Hengalakpa Seda Mit Khakki Oiba Game Ase Pangthokchabani Haike Mark Namaka Taraduna Kanagumba Lazada Bakangbugi Chatoksa Singi Amade Sel Dasu Amukona Angamba Mateng Pangani Haino Fongdoke Hiramasida Makataraduna Imphal East District United Clubs Organization ye President Oiriba T. Dwizo Mangangna Hozek Television Amadi Phone Yang Batagi Mit Sokpa Hengalakpa Amadi Mit Udaba Matamda Awaba Kaya Laibana Free CUM distribution of spectacles Ase Pangthokpani Haike Amadi Imphal East District United Clubs Organization na Konba Jaga Singi Atayatay Mafam Dasu Pangthokki Gani Haino Fongdoke Mioi bagi kaya tak fight itu maru mai bacin manung dan bisi suruh ko kanina amu ko na madu bacin na loksin jare haraga nasi ko ba kheti lekai sida fal is United Club Organization amu ko kusan naraga youth Indian Club kheti lekai also dida sathara ba kem sida mikha ki bani maside ko na panjaningi badi ekoi Manipur da hojik se mit na suki matik so em paran mobile na simba TV na simba am chin na suki ba chin na logdaraga jaga jaga ta ko na ekoi mit khaki hoba tongam section ki ma dili bo news medical camp ta plus mit khaki camp ta jari masida ekoi ngamjaba department ngamjaba ekoi alu na so feed ijadi bani aina panjaningi badi hariba free medical camp amadi mit khaki hoba ai medical camp sida department su ga sitaki khra ko mit bungam da bagi sakti bayam hengala ko sina ai ko ge leba ki oi issue da isada ma information logo da ba hogo da mayam se asimit si udraga di phangoi da ba lerak ko maram boira dana ko yam maru oina amu ko ge mi makha da ko Imphal East District United Club Organization na ai ba mit lying bagi free medical ke mase ko na JNIMS ke ko ge JNIMS ke sarda sar arun hoida haijaraga ai ko na masih tahu dapat siapa hanya raga tahu kadagi taran nama ting pam direktana ekoi miti ke masih ekoi huruf tahu jadi itu kajian klub kumba bazar kumbu ketelaikai asidai ekoi masih pangthok siapa ni